Haukiba June ki tang kun mapanda Nongbram Makha Lekaidagi Mutum Dinesh KCP ama Leirongtel Petra Primary School Manaktagi KCP PWD ki active member ni haina police na fari hariba asi aranba amadi semjin sajinba wafam ni haina Nongbram Apunba Meira Paibi gi maikaidagi fongdorakli Mutum Dinesh hariba miyoi asi Ningel Hotonda Rehabilitation Center salaiduna naha kaya punisagi paktagi kanana ba honajariba misakamani mahaki staff manga police na fajin kraba matung Mutum Dinesh na makoibu loktok pachatpada Thawal Police Commando na KCP PWD gi member ni haina numid adumakta da fajin kibani maramasina Mutum Dinesh pu athuba matamda condition amata yaodana thadokpirak haina Nongbram Apunba Meira Paibi gi secretary SS Suniti na fongdorakli Han June gi tang kun mapan tha taruk 2025 numit asida Nongbram Makha Lekaidagi Mutum Dinesh hariba nipa asi Leirongten Petra Primary School Manaktagi KCP PWD gi kedarni haina hariba misakase KCP PWD ga mari amata leinade ma hariba KCP PWD gi kedar sunate ma hauji mak Ningel Hotonda Rehabilitation Center hang leiriba misak amani maramaduna mahak athuba matamda thadokpiro karigumba mahak athuba matamda thadokpiraktaba taragadi makhatana Nongbram Apunba Meira Paibi club pullakanda akhoi akanba khungjang kya jangchinjarkani haiba wapham asi ngasi sarkar thamjage